खरुमजरे ISTV पाउमियंग ताबिर सिंह तराम नोक्चरे हौजिक मरोइबा पाउ इंडिया अमसुंग म्यांमार लेबाक अनिगी हानादगी लेरकलिबा ngamkhai khangdoktuna lam onthoknadriba fawba sambal khabagi thabak lepnaba Committee on Protection of Land in Border Fencing na taksin khre MPP na Chief Minister from thadoknaba dawi tawkhre amadi सरकार के स्कूल सिंह प्राइवेट स्कूल का सांगदमनबा याननबा सेमगुटकनी हाइख्रबसु थबकता ओंथोक्ट्रे हौजिमा पुंगेबा पाउ इंडो म्यांमार बॉर्डर दा चथरिबा संबल खाबगी थबक खुदक लेपकदबने लेबाक अनि गी ममांगैदगी लेरकलिबा ट्रेडिशनल बाउंड्री खंगदोकपगा लोइनना लम ओंथोक्ट्रिबा फावबा अमदे लेखाइ ताद्रिबा फावबा संबल खाबा यारोय हाइना ngasi semkhiba Committee on Protection of Land in Border Fencing na phongdokkhre ngasi luwang sangmamda leiba ichamgi office ta pangtokpa mifam amada Indo Myanmar Border Fencing da sokadaba khulgi lutingba sing yauna pangtoktuna committee asi semkhibane committee asi da icham Rural People's Development Federation Palel Kuki Students Organization More Block Eastern Marine Organization Chandel Kuki Chiefs Association More Block Jingso Katamlong Ukrul amadi Rapai Katamlong yaure Committee adugi convener ichamgi executive member Brojendro Ningombane co-convener singna Kuki Chief Association Moregi Vice President Letngam Lukpho amadi Cherovileski Hetman Kabha Wishe amadi General Secretary na D Rawai Thangne Committee ki convener Brojendro Ningombana phongdokhibada Indo Myanmar fencing asida Manipur gi chawraba lam sing mangkhiga daure haibasi committee na yaba ngamloi chap chaba ngamkhai da fencing chathagadabane Hiramasi matangda ichamna luchingduna hakthengna chatuna thizillubada khul kaya mahausagi saktam kairamba thengnare karigumba fencing chathaba tarabasu ngamkhaida tariba khul singi kulakpa sing yaungna chathagadabane lekhai tadriba fawba border fencing lepkadabane leibak anigi mamangaidagi leraklaba traditional boundary khangdoknaba puwarigi chesang singda yumpham oiduna joint survey amasung demarcation state government ke official sing yaungna pangthokadabane committee asigi singsu survey asida yahongadabane village chief sing da compensation pinana ba honariba ase state government na khut thingjinduna khudakta lebangadabane hiramasi gamari leinana chief minister da memorandum ama pisin khre mathau tarabadi india gi president amadi prime minister da su memorandum piduna taksingani manipur gi ngamkhai mangba tarabadi miyam ga loinana akanba ihau kaya changsingani phongdokhe akuna saw na mangjig da bosi kamai ton kan gatuke haji waklama ngasisi apegi manipura khundamina diba kauluki khenabalitana furki tribe khenabalitana amatta oina sungsina ha aikhoi amatta upad langjing ma sungsina si manipur di akai ngam khaise kauluki khenabalitana aikhoi loinam kamina si haidna khutsamna ba kauluk aikhoi pona khutsamna ban aduni ngasisi manipur di tong ba muhumdi Maruna sagi Indo Myanmar border fencing sin sohun itu ba kha khangba ma ke di amsu awang abi kha mo ko umdi lapi ba Ukhul district Sandel district tong ba village ki shipsing hetman sing aduga tong ba civil society organization mayam amagi lusing ba mihut sing representative sing jawa ba ai khoi kamai to na Manipur ngam khise Indo Myanmar border fencing slap mang hulu de hakai mo fulo ama to isa minana atumba mipom mo si akan phomjara mo Myanmar bu penana ba Manipur gi lam pithokliba o ibobina luchingba sarkar asi matik chadre masana khangna pham thadokpana fare haina MPP na phongdokre ngasi party si office ta pangthokpa pawgi mifam amada MPP youth ki internal auditor and audit na phongdokhibada July 13 da youth ki president and Ronald na luchingba mihut kangbu amana Myanmar ga loina bada leiba khol mapal da chatuna haksengna na yengsilubada Manipur gi lam sambal khabada Myanmar rom da henjin kre haibasi khangbangam ke Congress ke Prime Minister Jawaharlal Nehru na Kabo Beli pitokraba matungda Housing Center da Paliba Congress ke UPS sarkar amadi Manipur gi Congress sarkar na Myanmar penana ba Manipur gi lam amuk Myanmar da pitokpane khul mapan gi ayamba saruk sambal gi wangwada laikre kotha gi mamang thangba saruk ta leiba Mall 5 village Myanmar gi rom da punkhre ngamkhai gi sambal khaba da MPP na thingba laite no man's land da gi meter tara thadoknaraga niyom chumna sambal khabiu in solution ma chama
chamapal humpumapal amade ingchol lising amaka chamapal humbudrani thoida tawkiba surveyda Manipur amadi Myanmar gi ngamkhai chapchana khangi hauji kharakliba sambala sina Manipur gi lamgi saruk yamna manglagani hauji namphalong haina miyamna khangnariba Myanmar gi lamase Manipur gi lam oirami haina survey aduda saruk yaruba ahal amana phongdora I haina tamkhe mol phai bi khul si ai ko yoji maitei gi khun tariba mayam naina ba kotha hai bise kotha hai bise ga hek thangna ba khun namani khun si gi khun si kotha na maning da lewraga mamang da hoji ki mol phai si mamang da oiga da ba adaga border fencing si khaba kanda kotha gi saru soe hai ba kotha gi saru moina survey ta bodu soe adu gi di koi nange mol phai si di pulap Brahmaron the Sakidor, Moina High, Matum when the Dumley hold the night. Molpay Ebsi, Pura, Akugi, Watagi Sarukasoga, Molpay City Pura, Sunda Lake Ranisina. Party ki President N Sobakiran na Manipur gi Chief Minister na Manipur gi lam inchi ama mangba yare haina phongdok khiba du inchi ama haibadu kayam pak chawbano asuk yamna pak chawba lam manglaba fawba India government amadi Myanmar government ta wahai amata haidaba si laibak thibani haike sigi matang da Aikogi Manipur ki Chief Minister na Naga integration ki Greater Nagaland ki Kuki demand ki lakum matamda assembly da meeting kya da makoy na hai Manipur ki lam inchi ma bhu manghaloy na adubu hojikti hariba Gaza strip ta ki hena sawba lam si mangga dori bani inchi ma bhu manghaloy mangga dore aikoy na question ma hungni di square kilometer kya ga inchi kya ga manai mana inchi ama bhu mangalo hare somda di mang dore adu di magi wakal da square kilometer kaya ga inchi maga mana doi no ba adu ga ani subada asumana asuk chaw bol lamma mang matam sida complain bok tok da ba wahim bo haida ba India government da Myanmar government da wahim bo haida ba se prithvi gi manung da Manipur sarkar na ahan ba oi gi dori ing solusing amaka chamapal nifuma panda India da yahon biraba Manipur bu ngasi fawada India na magi tangai fadaba saruk amani haina lawdabagi thawong adu hojik Myanmar ga tainabada kilometer chahum marfudani pan sangba sambal khanaba thaurangi ahan ba saruk oina kilometer tara sangba sambal khabada tawamliba thawong sing asina amukasu mayek sengna takle haina Protection and Preservation Committee Manipur na phongdorakle Cabo Valley Myanmar da pitokhiba adudagi hauduna Southeast Asia da chahi chani hena ningkha tamna panjaramba lamdam asigi historical territorial boundary bu thawoina manganana ba honaba ngasi fawba lepalaitre asigumba lamdam asigi miyambu usittaba khoi mohum da chaina thinduna sanabagi thawong sing asida matam gi Manipur da pankhiba government ke luchingba singna haidriba makai khangdaba Takriba makai udaba panglai da laithokpadagi mamangda thokaningdaba June 19 ki thodok thokre matungdasu kaya tholakadawre hojik lamkhai gi chayetna ba lairingai lebak ani gi oiba border resurvey tawdriba makai Manipur government na khudak tagi sambal khaba lephangadabani mainland India gi interest da Myanmar government natraga atayum thangna ba state sing harau hanabagi damak ipa ipu singi Itana yeklamba Manipur gi ngamkhai manungdagi macet phaktuna pitokhiba yaroi Myanmar ga tainaba kilometer kayamuk nongna pitokhiba tarabadi madupumna maki responsibility Chief Minister Ibobina Luchingba sarkar asina pugadabani haire Manipur sarkar na sarkar gi school sing private school ga sangdam naba yanaba semgatkani haikhrabasu mapung phana thabakta onthokpa ngamdabadagi maming leiraba sarkar gi school kaya phibam chadana leire Hiram Sida reporter ma Manipur da laidiba sarkar gi school singi manungda yamna maming chatpa school ma oiriba CC Higher Secondary School asi sarkar na ningthina midyeng sangbi bu wat padagi fibam sadana lairi sahi magi manungda ayamba matamda school gi campus sing ising thumjinduna leibana mairui singi assembly tawba yadabadagi berenda da leptuna assembly pangthokli tungi yumbirel oigadoriba mahiroi kyabu afabami amamam ohennaba honabiba haibasi sarkar gi achawba thodangni haina school asigi principal na phongdorakli Education sector sakhar hangani hariga mityeng sangbi ba wat pagum tawre school asida hojik class 9 dagi 12 forward punna mahiroi lisingama chamarum tamli mamangi chahi lisingani sumna tarani thoi dagi school asigi mahiroi masing khangen hangat khiba dagi hojik lairiba infrastructure amadi ojagi masing ga yamna chanadre
दरकार होइबा इंफ्रास्ट्रक्चर अमदी ओजा मसिंग हेंगर हनगनी हाइखिबा अदु हौजिक फावबा सरकारना मपुंग फाना थबकता ओंथोकपीदे हाइना प्रिंसिपल असिना नुंगाइतबा फोंदोरगले एजुकेशन की लम से चाकनबदी होनरी हारगसु अखोई प्रैक्टिकली अखोई साददी मदुगी होनरी बगी ममी से अमत को फंगजदब गवर्नमेंट साइड अखोई हाइजरिसिनी स्कूल सी कदाइदा करी अवार अपा लैरी असोइब लैरी अवात पन करी नो हाइबसे फिजिकली इंटस इंस्पेक्शन लापिरगा कदाइ फावबा अखोई स्कूल सी कयाम सोथने लेरबगी इंफ्रास्ट्रक्चर से क्याम वालिबगी स्कूल की लेबोरेटरी लेरिबा गांग सिंसी मसिंग चानबरा चानदबरा अदगी ओजा हापगी मतंग सिदसु अखोइना 2012 ता गांग मसिंग खंगेन हेंगत किबा मतमदा हापी दा ओ हाइबा मसिंग दु हुजि फाव यौदुदना अदु हुजि हुजि क्लास मायोंदबसी ओजा अमा सुटी लौगिबा मतमदा अखोइ मासु मिनी वसुटी सिदि नाबगी येपगी अदगी मोगी लौगिबा मतमसिदा थेंगनरिबा अवाबसिदि अखोइ नोंग नोंगमगी अखोइ मेनब होनबदा अखोइ असो माय अवाबा मगी मायोंसी अमरोमदा स्कूल असगी ओजासिंग फोंदोरपदा स्कूल कैंपस तो मतम अयामबदा इसिंग थुमजिनदुना लैबा असिना माहिरोय अमदि ओजासिंग द खुदोंग चादबा क्या मायोकनरे सही क्यागी ममांगदगी इसिंग थुमजिनबगी अवाबा सि कोकननबा मरि लैनबसिंग द हाइक्रबसु थबक्ता ओंथोक पिद्रिबसि अथुब मतमदा मित्यंग संगबियु हाइना फोंदोरगले स्कूल की तरफतगी स्कूल की साइडतगी मसे अथुबदा इसिंग सि कंगनबा तौबीबा सरकार की माइकैदगी अदुगा लोइनना तौबीरगदी असेंबली से पुनः छात्र संघ से पुनः लेमिनरगदी मदुगी हेन्ना फगनी हाइना इन खल होय अखोइना हाइजनिंगबसी स्कूल सिगी अफबा डेवलपमेंट पुरकनबगिदमक्ता अफबा हिरम खुदिंगमक लोइना तौबिबा पामे स्कूल असगी महिरोय अमन फोंदोरपदा स्कूल असिदा महिरोय मसिंग याम्बा अमदि लैरिबा इंफ्रास्ट्रक्चर असिगा चानदबना महिरोय सिंगना लाइरिक तंबदा अवाबा क्या मायोकनरे क्लास अमदा महिरोय चामा तरादगिना चामा कुन फावबा तमले मसिना ओजा सिंगना लाइरिक ताकपदा मनिंग थम्मुदा फमलिबा महिरोय सिंगी तादबा फावबा यावरे स्कूल असगी अवाटपा ओजा मसिंग अथुबा मतमदा हापीबगा लोइनना इंफ्रास्ट्रक्चर सिंग अथुबा मतमदा पीबीदुना सरकार की स्कूल सिंगा प्राइवेट स्कूल गा चांगदमनबा याननबा थाकता सरकारना थबक पाइखतकनी हाइकिबा अदु अथुबा मतमदा थबकता ओंथोकपियु हाइना सरकार की पुंगनिंग सिंगसिलकले इंटरनेट अखोइना ngaंगिदो समगा छात्र म्यामदो इन आइदि स्टैंडर्ड मिन थोइसिन तौदा मरिंग तनदा अमदा ताबा ngमदा बाइता मरिंग दफदो फ्रा मराक नपदि तारगा जो अखोइना खंगनिंग म्यामदो पिनिंग मेसेज तो छात्र म्यामदो फजन कवर तौ ngमदबा आइदि छात्रङै जो सा कालियं मतमदगादि सारगान याम वाइ संदबनिना होजि लैबा अखोइ क्लास सिगा लैबा क्लास लैबा छात्र मसिंग चानदा बाइता होजि अखोइ क्लास दा छात्र 1 nearly 120 130 लैबा यावै 135 125 120 मथक दोले अदुन होजि छात्र जे पुलप लाकन दि होजि से इवन ngasi एग्जाम ने दु क्लास से अखोइ छात्र मसिंग चानदि होजि क्लास अमदा बेंच दा मरी फमदि हतो मंगा मा फमदि क्लास सबजेक्ट फियम दे होजि छात्रङै दा सिजम कन्ना से नम तौइ State Platform of Disabled People's Organization Manipurna Sinduna Nupi Singda Sathaba Crime Lepu Makhoibu Masal Mache Amagumna Ngakpi Senbiu Haiduna Wakan Mifam Amaka Sampat Lairembi Community Hall Satakre Disabled Singi Punsi Kalu Lotuna Thamliba Rapid Sing Sarkar Amadi Laikaina Tubada Putokpiu Haiba Warol Iba Plekat Kaya Sajinake Wakan Mifamadu da Handicap Person Singi Organization Sing Amadi JSC Mio Singna Sarugya Ba Ice Brozena Handak थांगबंदा हैंडिकैप ओइरबा नुपी मचा अमबु नमदुना नुपी ओइबिगी इज्जत मांगनबिखे थौदो असिकी मतांगदा हौजिक फावबा मणिपुर सरकारना चेनबा मियोय पुथोक्ट्रिबा असि करिगिनो अथुबा मतमदा मरा लैबा मियोय पुथोक्ट्रबदी खोंजंग जंगसिननबा सेम सारे हाइखे सखंगदबा सिंगना घरीदा लैबा रामकृष्ण हायर सेकेंडरी स्कूल सोलोन सिंदुना थमलंबबु यानिंगदबा फोंदोक्तुना रिफॉर्मिंग स्टूडेंट्स फ्रंट MSF अमदी घरी अपुनबा मैरा पाइबिगी कांगबु अमना ngasi so thugaikre loinana maheroi amade maira paibi sing yauna wakan mifam ama chatake ngasigi wakan mifam aduga mari lainana school asigi principal o jawana KCP lamyan ba khuman gi miyoi ni haiba singna sel gi demand tawrak palai masigi matang da school authority ga khanaduna leiringai da thodok asi thokpani maheroi sing amadi guardian singi yengbiduna khongpham asi handokpiu haike Amaramda Solon Silamba Asigi Matangda Reformist Students Front Ki Secretary BCY Atikurna Mahiroi Singh da Akia Khang Pokhan Bagi Thawong Asi Handopiu Ing Natapna Mahiroi Singh Mahitamba Fangalu Fongdoke
हेना फबा मणिपुर मो हेना मो खना बदा माहिरुइ सिंह अमसुं पाइ पुनमकु पुंगिं थगत कोरम दे हेना मियें संमियो हाइना अपील Electricity Department ki makhada leiba contractor amadi supplier singi bill ing solution ani taramathoi dagi thadok pidabadagi chauna awaba mayuknare department asina corporation on ringai gi mangoina na hojik tonduna leiriba lupa crore ahum makhai gi bill sengdok pio haina all Manipur Electricity Department Contractor and Supplier Association na marilena ba singi puning singchilakle Hayeng petrol amasung diesel yengada bapam singi maming IOC na thokre petrol da just gas consum KP lamsang ISS highway S money more agency PCTC NLCN Sekmai PG petroleum moirang amadi kha manipurni amarom da diesel yengada bapam singna Kenilo Indo Myanmar Kaibul Kanhai PCTC ISS BBN Co Tax and Bone Kurai Kusum Porompat Yumnam Oil Service United Brothers DK Oil ne Amaram da Manipur Sarkar gi Consumer Affairs Food and Distribution Department na hojik thau gi awat pa leiriba phibam asi yenglaga miyam na pamdagi thau lobada akakna ba chang lepkhre chaka mari panba gari singda lupa 700 ki petrol chaka ani amasung ahum panba gari singda lupa 480 ki petrol pigani chaka mari panba diesel gari da lupa 5 gi chaka ahum panba da lupa 5 gi aduga heavy vehicle singina lupa lising ani gi diesel pigani thau hanna ba jerkin natraga patra product thau loba yaroi retail outlet singna su opening stock amasung closing stock oil pump da mathau toriba IO da submit tawgadabani haire Lagliba Independence Day numit ki mangoina na Manipur Police na section thorangi thaba kangkhalakle ngasi numijong ba matungda police na Pauna Bazar gi Masjid Road ta combing operation chatakre DSP Dr. Ibom Chana Luchingduna chatakiba combing operation aduda Masjid Road tagi Ibohol cycle fawbagi manungda leiba miyoi sing punsinduna thamlaba matungda amamamta oina verification chatake combing operation asigi matangda Imphal West ki DSP Dr. Ibom Chana phongdorakpada combing operation chathabada miyam da kudong sada ba khara mayok narabasu miyam gi yaifana bani khanduna police ki thabak thoram da mateng pangbiu haike loina order ki yam je na phagana bari namta meyam na mateng pangbi boina oi masa masa gi sektak se masa masa bu identity masa masa gi identity to ba ba CSC uraga chatpiyo aduga na koina detain tawraga verification tawbasida meyam na waru bigenu haina oi August ISTV police ki maike Manipur Sarkar na sana konung loksin ba yaroi haina sangchilakpa khongjang asiga thana numit nifuma thoini sukre ngasi sana konung semgat sagat palup na sinduna chathariba khongjang asida National Highway number 38 Kanglei Chingtam leimalup na saruk yaduna wakan fam chatake lobasigi President TS Sileima leimana sana konung loksin ba yaningde Sarkar na sana konung loksin bagi mahutta semgat sagat piduna masak thokpa konung ama ohenbiu sana konung loksin duna ningthau pan bagi tradition muthat piganu haike Karena si sana kon awal apa sih gom ini yang dia gak kesimbi beda aku kayak entah ating balik jadi aduga jadi hingga berposisi laga sembi bersedia aku pam jadi masih di aku ya jadi dia tu aku hamzah nuk aku hago benci gom ini saya ketam jadi Wangoi Kendragi Manungchanba Samuro Nagar Panchayat ki wathok loidringai da Wangoi Nagar Panchayat su additional BPL gi beneficiary khanbada niyom chumdre amadi naungna khanba singi tha manga makhai gi cheng yenthok pidre haibagi wakat lakle ngasi Nagar Panchayat asigi chairperson yauna councillor tarukna Manipur Press Club ta paugi mifam pangthokre saruk yakhibi chairperson KS Malana phongdokhibada Nagar Panchayat asigi makhada additional BPL card holder chama kuntra taru khankiba adu niyom chumna pangthokhiba nate makoi sing adugi phangpham thokpa tha manga makhai gi cheng MLA gi nominee amadi councillor kharana loktuna raga chingthokre haiba charge tauke masida natana handakta local MLA na beneficiary sing asi cheng yenthokre haina phongdokhiba wafam adusu aran bani haike beneficiary machada cheng phangan biu hujukti laiba problem cheng phangan biu cheng bathabak tawbiu asum bathabak tawbiu MLA gi lagi nominee moi ani moi gaina manaraga tawje ko yaningde naga panchayat ke ayaba suyau dana moina thabak tawba je ko yaningde beneficiary masada cheng phangan biu ba
Apunba Manipur Matam Isai Kanglup Amikna Sinduna Best of Amik Pangthokpagi Mangoina Nangase Nongmagi Oiba workshop cum screening test Brahmapur Nahabam Bamo Lekai Mandop the Pangthokre Amiki advisor B. Jayanta Kumar Sharma acting president Dr. Hamom Naba Amadi Atai member Kaya Susaruk Yake Saisakpa B. Neta Chandra Sarmana Isaibu Pamjaba Mioi Humpurom Na Saruk Yariba screening test ni Sahi Kudingi Leptana Pangthoktuna Lakpa Best of Amikna Isai Lamda Kongdarakli Banaha Singda Achoba Kanaba Pigani Haike. Laibak Tiraba Togdok Amada Mapura Kidraba Urembam Awang Lekai Dagi Wahengbam Latada Mr. Wall Dr. N.Z. Santikumana Mateng Oinabal Palising Taramanga Pikre. Taiwan citizen Onduna Lekraba Dr. Santikumargi Sagolbal Moirang Hanubal Lektaleba Yumda Selgi Matenga Dukushina Kibani Toramadu da White Angle gi members in Susarukya K. Dr. Santikumarna Wahengbam Natagi Punsi Mahingi Matanga ISTV News da Pau Ama Yauba website ki Kutanga Tengna K. Madudagi Mahakpu Mateng Pangnaba Wakala Kibani Manipura si Santi Leiba Lamdam Ama Wahening Haiba Wafam Pungdo K. Ramdam Siki, Marai Bukti, Rabi, Marai Bukti, Jarabi, Chansing, Haibdi, Mokogi, Mapur, Bissing, Army, Mokuta Sikraba, Natrana, Mokuta Sikraba, Kogi, Chansing Jiki, si Nungaina, Haibdi, at least Nungaina later, Yamna Mayang, Mimana, Labang, Navida, Damadi, Mokogi, Masama, Shooting, Mokogi, Masasing, Billy Bangam Simbu, Ni, Wainaba, Yomna Bohonabada, Mokogi Punsina. Nena Tana settle tona, Lena Demta Honabdai, and a Sunkan Bada, Quay Mabung Waiba, Moba Waiba, Quay Kudimaki, Togdang, the car Ibrahim Kali. All Manipur Municipality Employee and Worker Union Manipur Gimi Pam Ama, Tawal Municipal Council Gi Office the Pantok to Nasidagi says work strike Chataragani Hariba Sida, Sarkana Miang Zangbiu Haina Nambol Municipal Council Gi, Chairperson I Somerendrona Fundurakli. Matam Queen Dagi Tanduna Lakli by Union Gi Davi Singh Adudi 6 pay piba. Municipal Service Cadre Sembiba Masung Pension Scheme Gi Kudong Saba Pangan Biosini. NACN IM amasung India government ani gi marakta yanaba purakringa gi mangoinana lalolup asina chatakhiba crime sing hana khudakta yanaba ama pura o haina kuki NP Manipur amadi kuki movement for human rights na takshinduna lakhiba wafam na hongnana amuk Bharat ki Prime Minister Manmohan Singh da taksin kre issue asika mari leinana Prime Minister office ta memorandum humpugi mathakta pesin kre Prime Minister na ing solusingani tarama thoigi January 15 amasung Union Home Minister Sushil Kumar Sindhena Chayasigi Mars Kunmathoi dasu thajaba pirakhiba leire lalolup asina mara leitraba kuki kaya hatkhiba kul kaya mutat khiba loinana kuki lak ama hena Michel Ohen ki haina Prime Minister da thakiba cherol asida palle Kairau Kendra gi manungda leiba matam sangna sarkana mieng changbidraba Thongrangbi Lokhong ngasi Longmi Singh amadi MLA Thamarjit Karam ga loinana ye sengkhre Khanarok Descent Youth Club amadi Idab Kona Sinduna Pangthokiba Low Paricha Marongi Yamna Maru Oiriba Kenel Asi Sengbagi Thoramda Kul Mangagi Longmi Singh Saruk Yakhibani Masida Sarkana Miyeng Sangbiduna Mapung Phana Sembinaba Club ki President na Sarkar gi Pungning Chungchilakle Telangana Butongan State ama Ohenaba Sarkar na Warep Lokibadagi Assam Yauna Bharat ki Mafam Kayada Tongan State Semnanabagi Irang Kansilakle All Bodo Student Union na Tongan State amagi Davida Kokrajhar da Real Yauna akan ba blockade chathari Karbiang Longda Sarkar gi office humpugi mathakta mai thaduna amanga tathukan kre Darjeeling dasu Gorkha Jun Mukti Morcha na matam kaktaba strike chathari Dem College of Science da chaliba chahi asidagi Master of Physical Education course hangne haina Principal Dr. Ranabir na Paumi Singh na phongdokre College asida pangthokpa Paumi Singh ga unaba aduda Dr. Ranabir na makha taraduna College asida hana PG course mari hangne Chemistry gi su hangnana ba thorang leire phongdokhe Master of Physical Education hangna banina Mahiroi Singna form lobo yare Amarom da college asigi Humputare Suba Foundation degi Tauram August Tarukta Pangtuklagani Phongdokhe Subject Marida the life science and zoology, life science and botany, mathematics, anthropology have subject Mari Shida PG Master course label Asigi Matakta Handaki Sahi Asidagiti Master of Physical Education Haduna subject Sima
hapsilagani hanaki sahi asida hapsinba kadar master of physical education ase ngasi dagi ekoi form thaba hore Malemgi oina aying asagi khal kairak-tuna mioibada chaungna singnariba asida kharadang oirabasu mateng oinaba pandamda khuga damgi akoibada u pambising thakre Manipur Sarkar ki IFCD ki Additional Chief Engineer T Thaba Devi na luchingduna pangthokliba u chara thabagi Executive Engineer amadi atai official singsu sarugya ke Additional Chief Engineer T Thaba Devi na u chara thaba sikamari leinana ban mohotsav ke sarukama oina malemgi aying asage khal honglaktuna mahusage khal kaicharakliba se mateng oinaba amadi khugadam ge site ase masak phajanaba pandamda thorom ase pangthokpani phungdokhe Masigi malengi patangana uwa jungle kathana bagi kathana rakwa mata masida hasina mara mojo ai ngasagi changchu khenera kona mara mojo na mahusagi khalsu kai tharapa asigi khatang wore so kan bangam na bagi pandamda amadi dam side khuga dam side asigi Pajanaba amasung IBS ki pajanaba ki pandamda asigi tree plantation program asi pangthok sabani Manipur Sarkar na matam sangna state asigi karmachari sinmi amasung pensioner gi tolop kusuman DA amade DR na chingba niyom chumna pibagi mahutta makoina piningba mawongda piduna leire Manipur Sarkar na state asibu hena phaba amade hena chaukhatpa oinana ba hairiba senfam sing asi athuba matamda pitokpiu haina JSC of M2 and MGO na phungdorakle Dolai Thabi Beres Yangsin Bachaluba IFCD gi engineer ani contractor amadi company gi mioi ani punna manga sakangdaba singna phakhibabu tekta kaidana thadok piraknaba deputy chief minister gaikhangamna appeal tokre ngasi all secretariat laiba mahaki chamber da pangthokhiba pawmisinga unabada IFCD gi superintendent engineer N Karunacharya Executive Engineer N Surchandra, Contractor Sanaya Masarma Amadi, RM Sinha, N Company, Kolkata Gi, Mihut Devjit Sinha Amadi, Avijit Sinha, Dolai Thabi Veres, Yangsiluraba Matungda, Halakpagi Lambida, Ngarang Numidang, Wairam Pung Mangaga, Minute Tara Mangachapa Matamda, Pukau Tong Manaktagi Fakibani Haide. Magna Makata Raduna said Asiki Oina Sako Taurangi Tabak Tauram Kaya Paikatpada, Apanba Ayet Papirakpa Asila Tibani, Paikaliba project Asi Manipur Miam da Lau Singu Amadi Itay Lokongda, Ising Marangkaina, Panganana Pandam the Paikat Pane, Asigum Batabagasi Apanba Ayet Papirakpa Asi Prazagi Yaknabani, Haidabangam Loy Fundoke, Amaram da Makoi Pakiba Asiga Marilena, Police Department Keep Maike Dagi Akanba section Tauranga Loinana Tibo Humbagi Tabak Jatare, Pibamasi Praza Singnasu, State Asigi Ifanaba Tabak Pakat Pada Ayet Pa Apanba, Pirak Liba Kudingmag, Tengaminaba Matautai Fundoke. Police Amadi Law Enforcement Department sing ngai ngantang ngai banatan ekoi puno na mesti ibu ni ko isagi ni ko khanna ekoi protect of to adu ona taina bada sing tawtana ransom tanana ba pisa tanana ko le ke ton yai mesti development ki progress ase thinta hanna da ba to mesti mesti thibani mesti mesti to bi ko yang thuna tekta kaidana Pukiba Hajabata, Hazim Kiba Hagadra, Pukiba Hagadra, Aduba, Officer Sing Amadi, Aduba, Muishim, Hadopiu, Ebaki Tresta, Isho, Yenguna, Amadi, Pupajak Tresta, Ebaki Tresta. Haniba, Teresa Sigi, Tresta. Aswaying up Yauna. Tangkul Jatigi Lowling Baloiraba Matunga Pangtokpa Mangkap Panit Ngasi Senapati District Manung Chanalariba Mapau Ketilman be the Pangtokre Mapau Ketilman be Farmers Association Amadi Village Authority na Sinduna Village Community Hall da Pangtokiba Tauramaduda Agriculture Gi Director Samu Kabui Horticulture Gi Joint Director Lokendro Village Headman Z V Bungauyo Amadi SDAO Senapati
Gojendro yauna atay miyoy kaya su saruk yake thawrangi sarukamo oina department ani asigi maikeidagi har amadi atay maru marang kaya yenthoklamke amoromda khulasigi oiba isai competition amasu pangthoke wangang kibasingna tangkul jati gi chanabi ngaktuna asigumba thawram kaya pangthokpasi afaba khongthangni haike horticulture gi maikeidagi khungang asida achauba pukri ama taunanaba sem sare phongdoklamke loinena agriculture department tagi su piba yaba mateng pigani haiba wafam agriculture ki director na phongdoklam ke Jiribam Higher Secondary School gi regular oza ama yauna contract lecturer matam sangna school asida kadabagi damak makhoi mari gi mathakta action launanaba MSU district committee Jiribam amasung MSF Jiri branch na education minister da takshin khrei Caesar Blood Bank and Transfusion Service amasung Taranpal Suba Sikka Khusamnaduna Malomda Laiba Battalion da awareness program ga loinena blood donation game ama pangthokre game asida CISF yauna Sikki Jawan amasung officer yankai taret na idan tauke MBBS BDS entrance examination taunaba sarkarna lokhiba cabinet review tawdrabade parent guardian association na supreme court chatnanaba warip lokre association gi apunba mifam ama ngasi phamduna court ta chatnanaba gi thabak changsin bahore hade milalna paksanna mitai mayek haiminaba haiba hiramgi makhada chatharakpa mayek haiminanabagi mifam ama ngasi wangu laifam anouba kaithal da hangdokre thoramasida organization secretary yanglem mairaba e khoiba loitongbam sarat amade mahiloisang kayagi headmaster singsu yauke All Tribal Students Union Manipur ga sarkar ga yanakhiba wafam sing thabak ta ontho haina Chief Minister da Union asina amuk hanna taksin kre Nagaram Block A da laiba Union asigi office ta pangthokhiba pau ki mifam amada President Ngwan Tombing General Secretary V Satsangna phongdokhibada haukiba July 12 da sarkar ga yanaduna thajaba amadagi Union asina changsilakhiba khongjang handokhibane Singi district mangagi mahai masingi phibam phagatnaba school college ke infrastructure sing semgatnaba ana layeng sang sing matam ga chunaba kuchuklai sing thamnaba amade darkar oiba doctor nurse sing thambinaba union asina sarkar da khan khrabane dabi sing asi athubu matam da thabak oina onthoktrabadi khongjang makha chatharagani hare sometime akoi for time being akoi sarkar se thabak in practical thabak tawrakidra tawra oidra aipse akoi observe tawni तौदब तारगदी अकोई की रोटो की एजुकेशन temporary suspend तौखिबदो at any time अकोई ना time सी येंगला अकोई हमको resume तौनी है Students League Manipur na changsilakhiba khongjang adu sarkar na bail piba yaroi haina sarkar da move tawkhibagi matung ina court ki rai haidoktriba fawba mairoi singi wakan mifam lekhigani rai gi matung ina makha taba khongjang changsingani hare Thobal District Commando na laisang them kaithel da achat awok sing check tawbada KYKL gi myoy ama fare hare fagalaba myoy adudi Irom Prem Kumar chahi kunmapan apokpa manglemba laisang them khong manung mayai lekai dagini hare Amarom da District Police asina Thobal sabal tongbadagi KSCP KK nganbagi myoy ama su fare fagalaba myoy adudi Sorok Khaibam Brozen chahi nifuma thoi apokpa yaima Thobal Bamon lerak dagini hare MSUgi Mingda restaurant dagi paisa khairamba myoy ama makalak minaba myoy amaga konana MSUna fare farba myoy sing adude pai khomba oinam apokpa mani babu Thobal mayai lekai makalak minaba ningthaujam surchandra apokpa nimai kawe MSUgi president Thiam Naresna phongdokhibada pai khombana nambol kakyai da leiba restaurant amadagi MSU saduna paisa laurambani mahakna mamangda restaurant asidagi anirak thokna lupa lising manga lokre Famadu Yamande Haina Lupali Sing Taramanga Pigadabani Haiba Akanba Wapam Tambadagi Nasi Senfam Adu Pinanaba Yanabadagi Lobolak with the Fabani Tadoasida and Surchan Redi by Kombana Tabak Amachalusi Haibadagi Isam Samna Chalubani Mahak Tadok Asida Chena de Hade by Komba Pabamatamda Mahak Pripak Progi Mioini Haina Akan Aring Sinki Pagalaba Mu Animal Imung Manunda Sinaragani Hade Sugi Oiba Finance Secretary Sil Number Matimagi phone number amadi soyawba letter pirak matam da mating pangbiu lona la ibami du da insugi over voluntary card check to biu karigumba masida doubt re batara gadi ko insuda mari na ba insuda ko gi manak na ko branch center unit ko le mahum singda pau pibi daga
Voluntary Action for Social Affairs Karam Awang Lekai Sinduna National Environment Awareness Campaign Ibudo Nongsaba Community Hall Karam Daudokre Thoramasida MLA Karam Sham Lilong Nagar Panchayat Ki Chairperson W Bankim Chandra Susarukya Ke MLA na Miuba Ikogi Aseng Bat Landi Haksang Pabani Matam Sang na Wakal Nungai na Hingi Hairabadi Bab Taminaba Matam Yauri Haike Thoramasiki Sarukam Oina U Chara Kayasu Take Imphal Urban Cooperative Bank ki employees singi oiba apunba mifam amanga si pangtuktuna Housing Bank asida oirakliba asi yanaba magi makhada waroshin ama athuba matamda puraktuna tangdu leitadana thabak subada mipairiba asi kokhangadabani atenba matamgi manungda waroshin puraktrabadi Institution amasung consumer singi yenglaga makhal makha kayagi khongjang changsilagani amaromda bank asigi board of management ki thabak thauramda penadabadagi tang manga da Maoist Communist Party na kauriba general strike ase matam khara handokpiu haina employees singna appeal tawre hauju sanabagi pau Nasigi Sanabagi Pauda National Sports Academy gi Judo category da Mahiroi Oiribi M Kavita Devi India gi Mohut Sinduna Ani Suba Asian Youth Games da Sarukyana na bakhalakle Hairiba Games asi Judo Masana gi Oina China gi Nanjing da Lagliba August 15 dagi kunmari fawba pangthogadabani M Kavita asi hause class 10 tamlibini Imphal East District Football Association Sinduna Kumalapak Men Stadium da Chathariba Maharaj Kumar Ghanendra Jait Memorial Super Division Football League ki match da 11 star amadi ESU Wangkai goal amam chanaduna draw chatkre 11 star ki goal adu N Romesh na chanki aduga ESU gi goal aduna Y Jiteshwar na chanki Hausi Fawada Citizen na point mapan fangduna mangzil thare ani subada upana point taruk fangduna chale ESU na point mari fangduna ahum subada leire ground asimakta da chathariba Moirang Them Ibobi Memorial First Division Football League ki ngasi sanakiba match da UPSA Pukhau amadi SSC Sector goal amam chanaduna draw chatkre Pukhau gi goal adu Laiso Magna chanki aduga Sector gi goal aduna PS Higona chanki Imphal West District Football Association Sinduna Sekmai da Chathariba S Birendra Singh Memorial Super Division Football League ki ngasi sanakiba match da Nako Nambul Mapalamadi Philo Thangwaiban goal amam chanaduna draw chatkre Nako gi goal adu Amir Khan chanki aduga Philo gi goal aduna Sana Khombana chanbangam kibani anisba match da YDO na Young Physic Lalambung Makongbu goal marisuno da maitiba pikre Judo Federation of India gi Mikal Tha asiki marida Imphal da pangthok lagani Mikal asida Judo Federation of India gi President su oiriba Union ex Minister Jagdish Taikler President gi Mirep Oiroi Maki Mahutta Federation asigi Secretary Oiramba Hanagi Saigi Director Oiramba Mukesh Kumar na oiragani General Secretary gi Mikal da Maharashtra dagi Manchir Bangira amadi Rajasthan dagi Manmohan Jaswan anina lamba tongnaragani Manipur dagi Manipur Judo Association ki President su oiriba Works Minister Dr. Ratan Kumar na Associate Vice President oiragani Thasiki taruk tagina tara fawba Kumalampak Sports Complex da pangthokadoriba Sub Junior National Judo Championship ki damak sanaroi sing akanba mawong da practice sathade Pune State Kunipan gi sanaroi sing na lamba tawnagadoriba asida Manipur team gi manager oiriba Bijayna Manipurna Sub Junior Nupamasa amadi Nupi Masagi Champion oirakani haibagi chauna asa lei maramdi leibaga sigi maming leiraba coach ahumna residential Oina Judoka Asibu Thamduna Akanba practice Chathari Hari Team gi coach oiriba Sabitrina Punjab Haryana amadi Delhi gi Nupamasa Judoka Singa State asigi Judoka Singa Akanba lamba taunagani adubu Nupi Masa Singidi chahi manga thangnana State asina champion oiduna lakle Championship asida Manipurna chauna mai pakani haibagi thajaba thamke
Kumalampak Indoor Stadium da under 14 amadi under 17 gi nupa masa amadi nupi masa gi interstate level school games taekwondo tournament pangthokre. Masida district manga dagi sanaroi chama yankai romna saruk yaduna athoi hen tanari. Tournament asida gi mai paklaba sanaroi sing September thada Bhopal da pangthokodoriba under 14 gi national school games taekwondo championship da saruk yarugani. Aduga under 17 gi na November thada Chhattisgarh National School Games Championship pangthoklagani. All Manipur School Students Transporter Association gi makhada leiba gari sing Hayeng Krishna Premi Oil Pump da thau piragani. Rationing card amadagi chahum marfu fawada leiba member sing na ayuk pung taruk tagi numidang wairam pung manga fawbagi manungda thau lawranaba association na khangali. Haujik ngasi nongmagi ingasagi pau. Ngasi nongmagi ingasagi pau da ICAR Lampel Pataki Pangba Pau gi matungina ngasi khwaidagi saba degree Celsius kuntra dasmik nipan aduga khwaidagi ingbana degree Celsius kunmathoi dasmik taruk nungsita yawba ising maning gi chang ayukta chada marfudra taret nungthildana chada marfumathoi nongjugi chang nifumanga dasmik ani millimeter ni haujare bada maroi bapa mukhana India masung Myanmar lebak anigi hanadagi lerakliba ngamkai khangdoktuna lam onthoknadriba fawba sambal khabagi thabak lepnaba Committee on Protection of Land in Border Fencing na taksin kre MPP na Chief Minister from thadoknaba davi tokre amadi sarkar gi school sing private school ga sangdamnaba yananaba semgatkani haikhrabasu thabak to onthoktre ngasi goina DISTV na pizaba pawmata solution jare mieng tabiriba singbu amka hanna khurumjare